Ngasi akhoi mayam se kano da Enao Robindro hoigi studio da akhoi mayam se pun mane Enao Niranjan gi isai amatang akhoi se ngasi se kano tause na cover amatang mayam namthok mina se na ado tawdabu leitaba ama yawdagi araiba kharana adum akhoi se kano video se namjaga dawre ado akhoi chinunau da bijena ju nambi ka toine ado isai je tholak matamda aigi link sida su atum share tawjarake mayamna ju soidana support tawbiyo aduga isai ju mayamna nusibiyo na ai haijake isai je haunaba taw taminarse adudi isai se haunaba tawrasi Enao Printa